Manipur ki khwai ki phaba police station oi bi mana phang ki ba more police station ki OC let ko how wifi numit taramanga ni judicial cost di the thajin krei Imphal East District Lamlai Police Station Konba Napet Machin gi Fauhabi Kalbert Manaka Remote Control ID ani Leram Le State Bomb Disposal Squad na asway ngam yaudana defuse daw krei College Oza Singh da UGC ki tareh chu pay scale PW ki mayok tanga state College Oza Singh na matam ka tan thabak le pagi khongyang sanction ba haw re hana fagok tan lautok re Amasung India ki Prime Minister amadi Chief Minister na Manipur miyam gi sentiment khang thabak paikat piu haina nauri apa khang lak pagi hana gi MLA RK anan na apni torok li Ma'am Kurumzari adom yeng bit impact news ne hause pungjas phabu maru pau sing miam de pijari Manipur ki khwadi phabu police station oiba ki mana phangkiba more police station ki OC let ko how wifi numitara mangani judicial custody de thajin krei thas ge hoki betang tara ni thoida more ward number 9 de leba more police station ki ASI T Paumin lun how ki yum de sata ki rate mada ketamine injection ketamax 50 milligram bottle listing taraga satrit yangkai mga fagat pagamari lenana let ko how yauna ASI Paumil lun namasung constable ani fagat ke inspector let ko how thas ge hoki batang tara taruk talam phil de leiba first track NDPS quota numit mangani police custody de thamna na remand pi kiba adu gi matam loireduna ngase court adu da amuk puthoki court adu da putok leba matung da judge na inspector res numit tara mangani judicial custody de thamna na ba order ta ki Imphal East District Lamlai Police Station kon napet machin gi Fawhabi Kalbert Manakta anti handling mechanism remote control IED ani leram lay impact news na mafamadu de phangba pawda ngase upung mapan makai taram daida taruk subasam rifles na ROP chat pamatamda IED adu thengnar khibani hari IED adu laire khangba de mafamadu da taramanga subasam rifles ki sniffer dog station adu IED adu asengbra sengdabra yengsin ki kodakta posagani adu mapagal kanba IED ni Kangbadagi Assam Rifles ki Kangura Mapamadu da Miyamata Chatok Chasin Tahundana Thamki Tungda Manipur Police the Pau Pir Matung Imphalis DSP Operations KSIS Ravi Kumar Luching Makangu Laktuna Yingsilabamatunga State Vom Disposal Squad Kauki Vom Disposal Squad ki Kangu Mapamadu da Laktuna Yingsilabamatunga IED do Lautok Yadabadagi Numiyung Pung Taranitoi Kara Helakpada IED do Aswayangam Yaudana Pokayanki College के ओजा सिंगदा UGC की तरह सुबह पे स्केल PW की मायक तक नसीदे की मणिपुर लंगा के कॉलेज सिंग की ओजा सिंगना मतम कक तना थबगले पे की खोंजंग संक्शन हाउरे है ना फेगोक्ता के जनरल सेक्रेटरी डॉक्टर एन सोमरेंद्र ने लाउथोक रही हिरम सिंग की मतंग नसी मणिपुर प्रेस क्लब तो पांगथोक की पाउमी सिंग उनबा मदा फेडरेशन ऑफ गवर्नमेंट कॉलेज टीचर्स एसोसिएशन फेगोक्ता के जनरल सेक्रेटरी डॉक्टर एन सोमरेंद्र ने हाई मतम के आगे ममांग की कॉलेज के ओजा सिंगदा इंडिया के अतई स्टेट सिंग चनबगुम ओजा सिंग तरह सुबह पे स्केल के tolo pibina na bahajaduna lakli masigada fegokta Makal Maka Kagi Kongjang Sanchindu, Lakpaka Lunana, Langagas and Ayi Bacherol Pidon Athu, Matam the College, Oja Singda, Taretsua Pay Scale Piragan, having a Tazaba Piki Power Laire, Adubu, Langagas in a Piki, but Tazaba Singado, Nasi Foba, Tabago in a Panto Pangamdre, Maramasina Fegoktagi, Makada Labor College Singi, Oza Singna, Tasik Taranipanda, Akanabi from Panto to Nangasi, Tabaglepagi, Warebas Lobane, Masi Foba, Manipulinga, Tabi the Batarabade, Makatana Ahen Kongjang Kaya, Sanchin Ganihana. Thamlaki Akoi siswak se government na handamuti return assurance pi banataba taseng namak akoi 7 UCP regulation 2018 se state cabinet adopt tawdriba phawgadi khoi khongin sangsang gani aduga atopa mana khoina government da hygienic basi makoina pi giba return assurance se fulfill tawbiro aduga khoigi lakadorba 28 November 2019 dagi
ꯑꯩꯈꯣꯏꯒꯤ BSc BA BCom semester examinationꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ boycott ꯇꯧꯅꯕ ꯑꯗꯣ ꯇꯧꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯇꯧꯕꯁꯨ ꯄꯥꯝꯗꯦ Central government na thengkhang kaya da Manipur miyam gi thajaba manghanbagi thodok wathok kaya laikhre Manipur miyam ne lambi sorok ta thoraktuna PNW phongthok nariba si loishin ge hairabadi India ge Prime Minister na Manipur gi miyam da yamna asetpa thajaba ma piba matam oire haina Nauria pakhang lakpagi hana gi MLA RK Anand phongdorokli Kwakaithe da laiba masagi yum da paumisting unaba ma RK Anand na Manipur gi Chief Minister na miyam gi sentiment khangna Masigi lambi yatfam toi athubada assembly mifam kauduna miyam gi mihut oiriba MLA singi oiba waref amalawu matam oire center da lairiba luchingba singna state asagi apunmagi saktam kai halloi miyam gi interest sokpa yaba thabak mata tauroi haina thajaba pina jun taranipan gi thodok thokibane jun taranipan gi thodok number moiraga center da lairiba government ki policy masana semdok kibani haiba hauzik lairiba center da paleba government na ningsingba matam oire hada section wasu thamki Hauzik Ladiba, Fiva Masidagi Hen Satiba Mong that Laktringaida, Chief Minister and Miami sentiment Kangna, Tabak Tawaning Hanasu, RK and Apple Torkli. The ball is in the court of the Prime Minister of India. Ngasi Parliament session legera, Amatau gera, Sri Narendra Modi, Honorable Prime Minister na, Koi Manipur Miamda, na koi territorial integrity da natana, noigi economic integrity, noigi administrative integrity, noigi hane bise, not be touched as a man haibam sangi haib. See hiding it kun thazab se. That is the reason why ngasi karigidam to kokomi ngasi. Koigi government le rekasu, ngasi akoi CM na haiba, akoi the cabinet na haiba, si thazabangam na lady se. This is one of the reasons. We have been betrayed. Manipuri jati se repeatedly we betrayed tawre. History this is betrayed tawre. We Manipuri integrity kaiba way wapam se they han chawba issue leite Manipur. This is our future. Si matang da di ngasi akoi mihun en chakram mayam sing se kai chakragi se kai ka akoi sauning madagi haire do wai mayam haire ba. Some of the MLAs ngasi uchi makhul da changre ba. RK Anand Paumising Unabadu Makatana High Housing Shattered Parliament Session CAB Putok Labadi passed Toguni Habigi Wafam Lakli Mamang the Manipur Yana noticed the Lady State Sing Yellow Me Kanan of a close them a half can Habigi Wafam Kadai the Chatkre Manipurasi India Sarugama Orga so is there a Tampakima from the Kundadun Ladyba Mio Singasi Indian Constitution Ek Amatana Ngaklo Pidri Manipur Lady Bapun tribal population the Mapandagi lakpa miyoising saruk ani heli haiba report laikre miyamgi mahut siliba kokomi amade manpektagi lengangna tokhaina chatpagi mawong ama lakliba se laibak thibani haiba wafam thamki I quite the Amkis, quick concerns here. There may be a state of anarchy. Manipur is a lawlessness. I'm Chatnabaya, but government Pirapa directives here. Iloya, the Badu Wapamayam Chown Laka driver keeps with a forward. And the Seaman Singu Ubiriga exercising wisdom. Government will begin. See you Wapam Sepazana, Kanda Birga, Nasi government, Tassan comes in Birga. Prazamiam sing hesitation line, Lady Mam Tassan comes in Birga. See the yarn have the Muya. Tana Birga see what Yana have done a two Nangasi, no decision lobby with Chungadenkali. Adumai appeal to Janing Aduga, Mastagi further Tokana, definitely there will be a state of anarchy. Ishuyam Yamsalev say. Freeway agreement Gilere, Cap Kilere, whole of North Islangani, state home Langa Madusi, whole of North Islangani, Chimiam Sangiam Quigi, a public and symptom political canonati haite. Nakalamramda conviction period loiduna Thadora Kraba UNLF ki Hanagi chairman RK Megenbo Mafam Kangana Fajinduna Tamlivase Atu Matam the Thadoraba RK Anand demand Torkli. Law enforcing agencies sing so Levagasigi rule of law ikai Kumnafam Toi Natrapadi Levagas de Leriba Miamna Levagasigi constitution da Thazaba Leroklo Haina RK Anand Fondoki RK Anand Makataraduna Markna political party the Matam Kara Potha Kibadu Maki ideology Ngakna Chatpa Pamba the Guinea politics the Pothavanati Hana Sangdoki. Ngasiki Paugi Mifama the political activist Hakruzam Navasiamsu Sarugyaki. UNLF chairman Han Thadwe Tang Mapandurkano Thadwe, where is he now? Conviction period Lurgani. Any worries Sananing Bakande, my permission log anything Sabi, that to due process denied it. Sanabisi. Nasi Indiagi law say rule of law haven't they? Indian constitution Taza beginning as beginning as Indian constitution, Taza beginning as when Indian citizen or is Nasi government ladies. Nasi police ladies, Nasi army ladies, Nasi prime minister ladies, Nasi president ladies, Nasi chief minister ladies, MLA ladies. She Taza but tokonometer, there will be no India. And the law is say enforced with Sangis in the Tanzania.
Manipur Grid Interactive Rooftop Solar Photovoltaic Power Policy 2014 asi semdokner na Marilena Power Commissioner da iba cherol kya tha thuna khangan kre housing fabu go na Manipur State Power Distribution Company Limited MSPD Shielda Rooftop Solar Photovoltaic Scheme gi makha da consumer singi solar power lainan ab gi senfam laitri hana MSPD Shield gi Executive Director Commercial Thangjam Atom na thamlakli ngasi not AOC secure building the MSPD Shield gi office the pami sing unaba mada atom na makha taraduna malem gi oina laiba energy source asi loishilakpa amadi akoi bagi fivum kanna na gi pandam the Ministry of New Renewable Energy gi miyeng makha da rooftop solar photovoltaic scheme asi paikalakpane nungsa gi mai sa gi mai puthok na bagi scheme asi state asi da su paikat pa horgle bas yamna kana ba made tungi mirol gi oina yamna fa khongtang amane scheme asi gi makha da miyamna isagi Sijin na ba may putok pa galoy na ahen ba may ado distribution company sing da yon ba ba wafam lakto na status sita so customer kya na scheme si lona ki MSPD Shield na so hanu face ki na customer kya kaya ga chai kun mga gi oiba power purchase agreement ama inaduna customer sing da gi ahen ba may distribution company shin lay ba hani yana ki adu MSPD Shield gi manpower gi award pa lay ba loina na distribution companies ki customer amadi promoter singi mai lainer na ba tokai ve senfam laitabana agreement asi thabak do onthok poda apan makya lakli fongdoki atopa state singa yengnaba matam da su state amatana customer singdi gi mai laiwi gi policy lairam dabana stakeholder wadiba distribution company gi interest nga na thabak to waiba policy lairam ki Fivum masida MSPD Shield na Power Commissioner da mamang da laina ki ba Manipur Grid Interacted Rooftop Solar Voltaic Power Policy 2014 asi semdok na khangan kre adu hausi fabu yo MSPD Shield gi wafam lenga ki mai kai gi ayaba pirakpadi laitri hana executive director asin thamlakli space leiba duguma yum sing sida manira dana su lo chi henkat laga di nangi 5 khilaga di hayeng generate tawrak budu nakoina hayeng MSPD Shield na madu leiraga nakoida paisa du pirakani haibagi wakhallon da solar sing ji consumer sing jina commercialize tawrakpa sigi matang da aikoi gi transcom na jo madu matam chana payment tawbagi provision si jo leitaba unless and until government na sigi ahen ba paisa si funding tawbiraga di aju su piba yaba atu su government gi su paisa leitaba na maru moidana adu mayam du funding tawdana hoji phausi akoina payment tawba amatang ngamdri moina access generation tawba agreement sign atop state amatana aikoigi net metering system sida payable taba state amata leite hoji phauda magi policy program tawraga payable tadana ba loina hotnarame all the state in India Manipulenga ke Art and Culture Minister L. Jentakumana thas ki mari da Kangpok with district ki Kharam Palelda Singu Maichau Kharam Thado ki mitam hangdok ki bado lamdama sigi puwari bu lana lamjing bani haina Kharam Thado village authority ki chief LT Rengkup Ching Aimol na fongdorokli wafam asing asi Manipur Press Club ta pangthok ki ba pawmi sing unaba madmak na hai ki bane LT Rengkup Chung Aimol na makata na hai ki bada singu maichau Kharam Thado yase Kharam Phurup ki maichau manate magasi Aimol Phurup na kundawa Kangpok pi district ki manung chana lairiba Kharam Thado khulasi ki maichau mane maramasina Manipur lengang na hiramasida athu matam na mi yang changbi duna aran ba thawung asi semdok pi wai wafam thamlaki Mamangai degi ipu ipa haktak degi mayau taret ki pandip oina ipu dause oiram bane masigi nama sida kharam thadoi ne haidana kharam palen sida makoina institute khora yunglaga thambi base ai ishana yaningde ai khoi British right shuleye maitena ninthona piramba right shuleye aduga hujik hill house tax pi bishu kharam thadoi haidana hill house tax pi ribne asisidabu Kharam Palena Kharam Thadoi gi mamingda institute yung bibese ay yaningde Manipur State Cooperative Union Register of Cooperative Societies Manipur Amasung Institute of Cooperative Management ICM Imphal na puna kusam na duna chatarakpa humpu ko taruklak suba All India Cooperative Week ki thoram gi manung chananga si role of cooperatives in New India habitim da amade financial inclusion technology adoption and digitalization through cooperatives saiba hiramasida sub theme sing oiduna lampel pataleba ICM gi conference solda pangthoki
ngasi ki thoram ka thoi mithung oi ki register of cooperative societies Manipur ki register Robert Ketrameyum na status de lariba cooperative society sing na puthok liba makal makha kya gi polam sing ase digital market ki platform amada irai line fangan na ba lenga ga sin kan honari fongdoki mak na makha taraduna sai khuding gi hapta ama kai thoktuna cooperative week pangthok pasina cooperator singbu ahen belo sing tanchalanduna lam asida hen khumang sokshin mangaman gane cooperative society amadi bank sing gi marakta afaba mari thamliba makai khonai asigi senmit londa chauna kana ba piba ngam gani fongdoki lenga ki maikai de su society sing asibu chawkhat na ba honari ba sigi mathakta society sing technology ki mateng na anova idea puthok top design da makal kya gi polam sing puthok na ba hotna bio haina sumang na fongdoki akoiga laiba department ni officials singsiga cooperative da to yauzariba cooperative society singsiga ponna amatoina sanjinmina bang sangane masida technology sina to yawa digitalization koi masi kathoga sakhi yawa to taraga de koi kari to budai se dagi hona koi cooperative week celebration sigi tanja si dawra gaina mayam da update tawjani di masi koi khanami na ma yam saw sang koi department ki side dagi success oibe yaine ne yam jong thajai koi masi ki digital market platform ma यार का देखो नम्दा को पता क्या ना कोई कल ना पता चली है वो उसी डिजिटल मार्केट प्लेटफॉर्म सीधा Axis Bank amadi ICICI Bank ani namaram sadar bank amagi sana kanglun gi wang mada Birla Emporiums Private Limited ki international transaction tawbada ayat papiduna company asibu muthatna ba hona bagi mayokta Manipur police ta action lokana ba company shina wakat krei iramasigi matang ngasi khurai chingam lekai dele ba Birla Emporium Private Limited ki office ta pangthok ki ba promise singa unaba the company asige founder director yumnam iravantan hai Birla Emporiums Private Limited asi India manunga India ki mapal laibak singda maruaina USA Bangkok UAE yauna laibak kya da business tawriba company amane adubu handak ikhang khangawdana company se account hangliba jingmerong da laiba Axis Bank amadi ICICI Bank ani asina company se ki mapal laibak singda laiba branch office singda transaction tawuda maram chadan ayat apan pirakhi thawong asina maram oiraga company se da mapal laibak singna thamlam thajaba sing mangna no machakama oire maram asina company se Imphal West ki ASP da Axis Bank Chingmairong ki branch manager M Homen amade ICICI Bank ki manager Boni ki mathakta legal action laukat pin na bo wakat pani fongdoraki doinana bank sing ki mathong hukta bathong as da Manipur ki miyam na company se lan ubi gano company se na Manipur yaw na malem ki mapam kya da anoba thabak kya paikat na ba thawrang makhata na tawri ha na su maak na fongdoraki Our business is a philanthropic business. We don't focus on 100% profit. We do business by 50% profit and 50% social welfare project. So this bank that the people are saying, this big bank, they should respect us. They should welcome us what we did in the market. Even they said that they are a big brand in India, but they can't do what we do in the market. I would like to draw the special attention of the higher authority to apologize us and to make our business transaction flow without any disturbance. International Transgender Remembrance Day ki thoram gamari lena angasi All Manipur Nupi Manbi Association sindura lamlong kaithelda wakat mi pham khrei Manipur ke tongan mafam dagi lakpan nupi manbi amadi nupa manbi singna sarugya ke bo wakat mi pham adu gamari lena All Manipur Nupi Manbi Association ki General Secretary Santa Khurai na hai Manipur the transgender singbo miot minei tawwa madi transgender singna society wi changa sinoman mungi hengalakli thawonga sina Lamdamas the Laminari by Koi Masel Marakta, Kaibum Tana Halay, Maramasina Miam, transgender singbo, Harauk the Amna Loina view, Fongdoki. Nasagimi from that trans life matter, support the transgender, trans Manipur include Chingmi Tami and Pangal Taba Play Card Kasu, Sijinaki, Loinana, Mifam Loshelakpada, like it transgender singing from the Hika Lake Tamduna Kai Kumnabasutki.
Thamas ki tongan mafam singda transgender ki sangjapam leite sangjapam leita basina maram oiraga makoida nungai taba mayam sina depression chatlaga masa matom da sizabagi masing se sahi khara sida adukki matik yam khallagle aduna akoi sida theliba photo sing se hantak chahi ama ani sida leikida bangak tane akoi lising ahum mari khak leiba sida yengo kaya no si khri se huji pausi akoi na khongkat pa photo khara dani khongkat ba mayam amasu leiri bane Pungning wakal gi anab lehendan wiki pandam the World Mental Health Day ki thoram ngasi Imphal gi rabat wawan na pangthokre thoram adu District Mental Health Program District Health Society Imphal West amasung All Manipur nupi maruf na sinduna pangthoki bane Promotion of Mental Health and Suicide Prevention habi team da pangthoki thoram adu da Clinical Psychologist Dr. KH Imobana Pungning wakal gi anaba laibana society of chang yamna wanghale maramaduna Manipur gumba issue ke ana talab lamdama sidade pungning wakal haibade mental health for the thamba haibasi yamna mathau tai haiba wafam phongdoki suicide haibasi nipa akoi da sodum thengnai nipi da sodum thengnai to bodabu nipa ga nipi ga se yengna boda nipa na heli adubu ATM to body nipa digi amu nupi ne heli suicide haibase kasi di sahi yamna nauriba angang sing aigi isa isu sing ko sahi tara manga dagi na kunthraga mapan phauda leiba punsigi yamna maru oiba sinpham kaya masaki profession kaya khalakadaba punsigi tangka kaya da maiwol lepkadaba matam asidana khwaidagi hena suicide oibase sang se mana khwaidagi wang suicide na ngasidi every 40 second kudingi mi amamam si suicide Naga Peace Talk ki waroshin lakpada Manipur gingam kaida singnarakpa amadi kangduf naibe thoksel satharakpada Maitai Presbyterian Church Naharu amasung Maitai Presbyterian Singlup Sinot na lamdamasi CSO singa kusam naduna thengnagani hana phongdorakli Manipur Press Club da Pawmi Singona ba Maitai Presbyterian Church Naharu ki leader Ningthausen Premjina phongdorakibada Naga framework ki waroshin purakpada India government amadi nation aim charang naba Talk nana wasil loida bane loinana CAB chana nana parliament pass taw nana ba honari ba se condemn tawe karingu pass taw club se Manipuda chana ba yaroi masige damak loop anina chapchana thengna gani have wafam thamlaki The Government of India amasung NSNIM ki peace talk asina karigumba hiram amatada Manipur ki interest sokpa thabak amata paikhat pa yaroi loina na maitai Christian singna lamdamasi ki CSO sing ga khusam naduna masigi mayokta thabak sing punna pangthok minagani Manipur ki apunbagi saktam kai be yaroi yelhau ngai dagi nungsi chanana leiraglaba furup sing ki marakta tongan tanaba khak sinbe yaroi Tengkang kaya warisana grafsu warosin purak pungam dabana Manipur gi apun magi saktam da kai pirak pa yabi aki leiriba Naga Peace Talk ta yauriba warol sing miyam da khangal luaina Manipur thugaina naba hona lepu haduna section mifam pham khrei mifam ado chingu awang kaubru achupa haibong pokpi kangchup road ki apun khul tarana punduna sek pham ki banei Mifam ado Kokomi ki assistant coordinator KH Athobana Naga Peace Talk number moraga Manipur gi ngam kai kahala ko yabagi mipai ba nong gi miyam gi thamoi de hengalakli Naga Peace Talk na Manipur gi ngam kai da kai ba piroi hana ngangli bas gi mahuta ai ba chero loina miyam na PBO karigum Peace Talk na Manipur kai ga wa pham yauram labade si ba changma khangda na khongjang sanction gani phongdokhi Houses Chathariba Parliament getting Tammi Famasha the Citizenship Amendment Bill CAB passed down of Honoriba say Manipur Yauna Northeast State sing the Ladiba Miambu protect Taugadaba special clause among provision half than a passed over Yaroi Hana Manipur Democratic Alliance AMDA Gichero Lamana Kangalakli Mahiroi Luchingba Farubagi Maralda Manipur Muslim Welfare Organization MMWO President Manipur Police na Fakibagi Matanga Man Pegam Sung Kokomi Paksilakli Basi Marilena the Wafamne Taudoka the Chief Minister ki Waka Sharaga Nomai Utuna Kian Kib Laite Haina All Manipur Muslim Organizations Coordinating Committee Amo Kokna Sengdorakli
Manipur Press Club ta Paumi Singh unaba madama ko ki wangangloi Mohammed Reis Ahmad na thaudoga sig matangda MMWO gi General Secretary na kokomi amadi manpek pusilak libasi MMWO na chathakiba aran mulichat adu kupsinna na honabane asuguma thawong AMMWCO amukok na tarain lawde Laiva ki oiba aruba isu leiring aicharak asida lan ugada wafam phongdor kwasi matung tauroi dabane madugi mathakta pangal khunaibu MMWO na lan una naba hotna bani haina lawi laiva ki oiba isu singda amokokna achauba thaudang lauduna lakli bane marabanduna hiramasida kokomi amadi manpeka wakhal tanadaba amatal laite ha wafam phongdoraki MMWO के थौमी सिंगना दायित्व लेना हाइरिबा हिरम मसिदा मखोई के थौमी सिंग अमदी मखोई के एडवाइजर सिंगना दायित्व लेना मियामदा थोखरिबा थौदोक असि तसेंगना सोइखि लानखिबा यावरबा सोइखोइ फजना फमिनरगा वारी सानबगी पादमदुगी तायोनना पांगन खुनाइदा मसिबो अखोइबो लान उननबा संतोरकपा मसिमक यामना लाइबक थीबनी अदु मसिदी ओना तैनबा मखा ताना मुक मियामबु नमथाक तौननबा होटनरकपा असि पांगल खुनाइ गी अमुकोकना तराइना लौदे इरैपा कनबगी यामना लूरबा तानफम मसिदा MMWO na daita yaudaba amasung samamna wafamsing khongdorakpa ngasi hairiba numisidagi khudaktagi lepkadabani MMWO ki President Mohammed Abdullah Fundramium Yanu Kokomagi Assistant Coordinator Manpek Convener bu adhum matamna condition amata yaudana Manipur lenga na thadorakadabani hena All Manipur Muslim United Clubs Organization AMMUCO na thadorakpachero lamada apil dorkli Senapati District Manung Chanba Khongnem Mamadi Karung ani Marakta Bharatiya Infra Project Limited BIPL ki water tanker ma mai tha kibado Enesian ke Yung Ong na Nagaland Highway Operation Commander Kelvin Vemai Manipur sector ki liching makhara chatha kibade hana Enesian ki government ne haijaba Government of People's Republic of Nagaland Enesian ZPRN Fongdorkli Peace talk chathariba Enesian ki government asina thadorokpa cherol asida government asiga BIPL ga yanaki wafam sing thabakta onthorok tabadagi warning oina water tanker adu mai tha kiben heri nakalamromda government asina sale gi demand tawbu manma mongda Nagaland ngakpigani national highway animakta pochai puthok pusin tauriba gari sing wholesale tauriba amade dealer sing na mobile phone number 9612702911 Hariba number is the Pau Parokuna ZPRN bu cooperation P Gadamani Hana Tamlakli telephone number Amuka Najage 9612702911 Kangpokpi District Headquarter da awaba nangliba nupi singi mating pinarnaba Sakhi One Stop Center mahangdokray Ministry of Women and Child Development Government of India gi makhada thamgada center ado Social Welfare Minister Wairibi Nemcha Kimjan hangtokhi Center hangtokhi thoramdu Nemcha Kimjan awaba tarabi nupi singbu Center asida medical legal rescue and response services police services amasung psychological amadi social counseling tawbugi khudong chaba kya fangal lagani hana fongdorki Churachandpur district ta ngasayog thokiba mahiu lampu ki thaudok amada lupa lag taruk taret lomgi malchang mai na tumna chakre mai chabu ki thaudok adu district asi kangwai block ki manung chanba laimatak area gi m Songpizang village ta ngasayu pung taramatorum tabu matamna thokibane thaudok adu vanem kobi masagi chai chamarom surabi ahal amana imungda mai haubadagi mathang mai wainaraktuna Thangnaba yum manga adu maina chaki mani hari mai chakwa du lupa lak taruk taret longi oigani hana thajaba man chang sing mangkre hari Urkhul gi Wino Bazada thasi ki taranipan gi numidang waramda maiho lampok thokpadagi awaba nangkraba imung singda Minister Karam Syamna khudak ki oiba relief material sing mateng pangkre Mateng sing asi Minister N Biren gi miyang makhada Minister Karam Syam Chingai Assembly Constituency gi MLA Kasim Basum amade Urkhul gi DC Joseph Paulin yauna hakthengan chatuna cheng amade sel gi mateng sing adu tangkul naga longi khuthangda khusinaki
mateng adu bukhusina ki minister karam syamna mayo lampok thokraba matung tangkhul nagalong amade urkhul gi miyamna awab nanglaba imu manung singbu matam chan mateng pangbi rambagi damakta thagat fu fongdoki loina government ki maike degisu miyamna thengnaba awana singda lepalaitana mateng pangani hana fongdoki panba yabde hariba mafamasida sahi kharagi mamangdasu mayo lampok thokpagi thodok laikrabane Urkhulgi Wino Bazar Urkhul Town gi manung da leiba jaga sida maihou langpok thoktana dukan taraga hundoi muk adi mai saki ba koti ba tawbasi basum sahib ka chatlaga Manipur sarkar na mayam gi awabada share tauri aduga angam ba mateng khara pangna na ba khudak ki oina satlu haina takpirapagi matung ina adi emergency da koi seng bag kunnama koi hojik pujare aduga 2 lakh sama akoi mayam teng pangjagena honorable chief minister gi lising makada mana piba instruction dugi matung ina lakpani akoi sarkar aiba leite praja aiba leite organization aiba leite any awana tarakanda akoi mayam punna changjan binarga mateng pangwi thabak se akoi makata na su tawminasi BJP Manipur Pradesh ke Vice President ke Pham Purambata Natana ex Minister Salam Evol Singh na laikedabda ngasi Kanchipur da leiba BJP Manipur Pradesh ke office ta awabu phongdok ni thorama pangthokrai awabu phongdok ki thorama da BJP Manipur Pradesh ke member ke ana saruk ya ki bagaloina na minute ani leptuna ikai khumna bot ki Imphal East District Commando na UNLF ki active kadara mangasi nungtil fare hari faraba miyoy de Imphal East District ki Andro Police Station konba yarikpo top singtha Kongbum Leka idiki Naurim Robindro alias Naucha alias Robert Chai Kuntranito yapokpa and Kalakawe Impact News na famu paugi matungina lakadur besangai festival gi mangoina na Imphal East District Commando amasung Kutruk Subasam Rifles ki apun makanggu man chathaki operation amada Andro Police Station ki manung chanba Thambal nu kaithel lagi numijungba matung da hariba miyo ese fagat pangam ki bani Naurim Robindro alias Naucha alias Robert Kumza listing ani taramang tara taruk Rajen ko wamiyo yamagi makada UNLF yaw kibani hari makata na wahumpong sa tanan na magidamag Robindro Andro Police Station da sinakre hari Tenopal District Police amade Narcotic Affairs and Borders napani na district asigi machi amadi Sejang Singmai gi lam ekar kunmari da tharamba lona yadaba popi pambi yanthatuna mangan krai popi pambi sing adu Tenopal District Police ki ASP TS Bikramjit Singh amadi nap ki SPW Basu ani gi mai imi yang makara chataki ba drive amada mangan ki banai Driver to the Tenopal District Police ki additional SP Operations M Amid DSP Tenopal L Kam Kohau SDO Machi OC Tenopal amadi Machi Police Station loinana police personnel kana saruk yaduna chathaki Technopol District Police Samsung Nap ki apun makupu amana war against attack ki kongjing amoina Technopol District ki Machi Hill Range Samsung Sijan Hinden si mafong kayada thaduna leramba poppy plantation ekar kunmari mu haibuti machina yantakre haibu kongjing asida NCB ki timamna su matik to jobo matik pangbi ki Technopol District Police Samsung Nap ki apun makupu Churachandpur District ki Tuibong dalaiba LVI Training Hall da Carpentry Works ki matang na thani chupna chatharaki ba training program lotion bagi thoram pangtokre 2-month training on carpentry works ado Nabard ki chentang makada DIC Churachandpur na sponsor tawduna LVI Churachandpur na NARPS ka kusam na duna chathaki banai training program ado da mafam dagi miyoi kuntra hen man sarug yaki
Brazil ki Rio de Janeiro de pangthok ki Rio Web Fest 2019 na Manipuri web series Nuravi the version na best trailer gi title lobang ngam lakrei. Nuravi the version hariba Manipuri web series ase Joy Chan Moirang them na direction piba Momocha konthojam na iwa wari nei. Web series asida Danube, Mary, Pinky, Mangalaima, Prinalini, Atila amadi Vidya Lakshmi na maruiba Saktam Singh Langli November tara mari dagi tara nipan faw chataki Rio Web Fest 2019 gi manung channa West trailer gi manas Manipuri web series Nuravi the Brazil da kusanar kapinei. Lucknow ki Taj Hotel Thas ki tara tare tapangtho ki ba BUKKM Literature Fest of the Year 2019 da title lobang ngamlak kraba Mrs. Graceful gi title lobang ngamlak ki bagaloina na Mrs. Graceful gi subtitle su phangak krabi Rosia Naurembu okpagi thorama Human Initiatives Manipur gi thomi singna Impal International Airport pangthok rei. Manga Suba Sri Sri Gopal Dev Kang tournament ke chahi humpu surba singyo Super League Kang tournament ta Gopal Dev Kang kut ya school mai pakre ya school Kang kun sindring as sana ki Kang legacy ki match sama da Gopal Dev Kang kut ya school an bahap ta panjal tara mathoi ani subhap ta panjal tara humdoi puna panjal kunmari sinja mai Kang kun an bahap ta panjal mapan ani subhap ta panjal tara humdoi puna panjal kuni thoi san kiba league match ase Gopal Dev Kang kut ya school na sinja mai Kang kut panjal ani da mai kiba piki Manipur ki tongan ba mafam singdeg lakpa kangku tarik na saruk yari ba Super League kang asigi hayeng sanaga da ba Super League ki match mada ya school kangku da masung thangmoiban kangku anina lamba taunargani. Kuntra Suba Senior National Fencing Championship December Kulumdo de Kuntaruk Pawba New Delhi the Pangtok Lagani Hari Championship as the Sarugaga the Manipur fencing team Semnan Naba trial selection November Kunmari Yupung Tab Matamda Kumalampak Sports Complex ki Sai SAZ Center the Pangtok Lagani trial selection as the Sarugian fencing Sanaro Singna Matam Chan and Laknan the Manipur Fencing Association Secretary Natopachero Lamada Kangalakli. Ahum Suba HS Mani Sharma Memorial Third Division Football League Group B ki team ama oiriba Khurkhul Youth Club Awang Laikai Group Champion oikrei. Ngasi Football League asige sanik ba league match samada Khurkhul Youth Club Awang Laikai na MSC Malu Mupanjal sino da mighty piram laga Group B ki league match sing the match mari sanar matung the match mari mai pak tuna Group B ki champion oiba ngam kibani. Ngasi sathariba tournament asigi Group B ki league amadana Kadangban Apunban Naharol na Manipur Sports House Uripoku Panjal sino the mighty piba ngamki Imphal West District Football Association mi makara chathariba league sida team tara mathoina saruk yari hayang football tournament asigi Group A ki league match ani sanagani. Kunmari Suba Winners Cup Thangjam Bir Chandra Maipakvi Memorial Football Tournament KIYC Ketri Iril Mapal Maipakre Ngasi Football Tournament asigi home and away versus Sana Kiba Suba match ta DSA Bishnupur ki team mo kiba kha Poshangam FC na Yumbu oiduna away team mo oidiba Imphal District ki team mo oidiba KIYC Ketri Iril Mapal anina Sana Kiba match ta away team mo oidiba Imphal District ki team KIYC Ketri Iril Mapal na home team oiriba kha Posamum FC wo Panjal sino the mighty piba ngamki Satharakliba Winners Cup asigi ngasi Manipur Police Training Center Pangai de Sarakiba Mari Suba match aduda Yumbu oikiba MPSC amadi away team mo oiriba Amofa Moirang ani nasanakiba match aduda apibu matamna Panjal amamam chanadura match draw oiki All Manipur Football Association miyang makara chathariba football tournament asigi hayang makataba match ani sanagani.
Matang aside bulletin say tension jadring mawin na headlines amana pijari. Manipur ki khwaida ki power police station oy bagi manafang ki bamore police station ki OC let ko how wifi numit tara mangani judicial custody de thajin krei. Lamlai police station kon ba napet machin ki fauha di culvert manaka remote control ID ani leram lay is that bomb disposal is caught na aswayangam yaudana pokayan krei. College की तरह सुबह पे स्केल पीडब्ल्यू की मायोग तंगा सिटी कॉलेज होजा सिंह मतम कतन थबगले पगी खोंजंग संक्शन बहाव रहे है ना वेगोक्तान लाउतो करे अमसुंग इंडिया की प्राइम मिनिस्टर मधि चीफ मिनिस्टर ना मणिपुर मियाम की सेंटिमेंट खंग न थबग पाइकट क्यू है ना नाउरिया पाखंग लाख की हाना की MLAR की अनन आपन करती